Mayam bohan memakta pun sebelum nam nataram oksari ngasi sene nasi na pisas ni ki makata pa episode 67 68 pudun laksari ai no movie se patu pun matam na soi ki lan ki ba mati sitan hando boyor basu mayam na ngapi mayam na sene nsi bu nsi biduna like comment amadi subscribe to bi ba ko bi ganu hajari fari duri mayam movie rom da mai onsilasi amang episode da babli amadi somnana ran ki angang habli per candle adu yum lom da pu na ba to ki ba adu pau mayam ni yeng bi kre masigi matung tap episode mayam na kudol tamjari Rani somna amadi bablina masabu puduna chatkiba asida no fetauri nakan ambadana pabitra rokida birna karigina raksangka asibu khangdribano mahangna aikhoigi mating pangbinabagi tharakibani aduga kamaina mahangna khangdribano rokina piku nahangna khangde haribase kamaina khangnibano pabitra aina naraksangka adu puthokpada madu karino haina harakiduni rokina nangna bida hanglibo hang ado atopa mi amada so hanglabasu adumna harakpa tabani Pabitra kari maram gino haise mahang na nasak oiragadi haibaga rokina piku birase nasak ni haibagi proof lai mahang na aikoida kari gi oida banganga doribano aikoina nasak kamatam kharagi mamangdagi mailda pau phaunari mahang na sakloli birga wari asisu sap manari kari gumba aikoina mahaki mating dakar oirba kanda bidyana mailda thaki mail ado reply laktringai mahaki mating hana yaroklibaduni masi pumbase kanana toribano punam ase kanano aikoigi mayada leribasina kana mahang na aikoida su matam sana pau pirakli yum masta kanamta su khangba haibasu leibasu nati aduga yum masta supernatural expert oirba amata su leibasu nati masigi matung kanagum ama yum masta laki misak ado birini maram masina birase nasakni haibagi proof ni aduga bir masana su yazari sini Pabitra nahangna nangi wadi fazana hari adubu nah kaurabra ngarangi dance tawba aduda mahangna engona tawrkiba do Rokina nati piku nang haiki bawa ado aina kaidong su kautokti adubu asum oiramba su ai nang na birase hana dagi singna aduna lakli aduna tawriba se lana uduna nahangna lana khanba oiramba su ai Pabitra adubu asum oiramba su ai akoina asengba se fazana khangba ngamdaba aduga akoina asengbani khaliba asina aranba oiramba su ai hana rani da akoida tawkiba adugumna Rokina wa makha tage tawbuda vidya sakha amadi sanchit roki hoigi rumda sanglakli aduga sakana aina koida karigumba wa ama haiba pami hain haraklam aduga makatan harai nungaiba pau kudimak ahanbada nakoidu oina share tawgani hairaga birna mangonda luhungbagi purpose tawrakle hairam sanchiroki hoidi sekan hari basi tabla yamna harawri Pabitra ise sekadi yamna harawri aduga birasi ise sekagi matik saba nupa oigedra haina samamnaba phawri roki hoina sekara congratulations su hari aduga sekada nanga nangi boyfriend ga luhungadawre su haibiri Vidyana adubu ise birna nangonda purpose se kamaina tawraklibano haina hangi Sekana ai takese hairaga birgi matau tamduna mangonda hairakkiba kaya ado hari aduga mahakna makatana su hari birna akoigi family amadi leiriba mising ase mahakna su yamna pamjare Vidyana harauna nasak itai ama phangadawre ise sekadi mahakna pamjau nupa phangadawre hari aduga itai adu karaida lehobagi hain hangi somdana somna amadi babli angang adu puduna thorakli rani gi samaduna angang asida kisenbana man oiraga rani bu angang asina singli sakti leba misama oidabadi yadabanina Rani na kharaga satko inembo aisu uwasigi marana faziliba se tapna nanthoroktuna thatokpa haibadu oirani haina khali aduga mangonda faziliba marasing asisu tatpa horaklami matam maduda mendi asi rani gi manakta thorokle rani na maduni dana pisas ki masa haibado miu bigi masa di poklaba matungda mama mapa gi mating pangbani adubu pisas ki masa na hakti poktringai dagi hauna namagi mating pangba hore aduga makhata na masa da hari singu Naki sakti asina usina fazaliba mapagan ase sontharakli hari aduga ugi marasing asisu tatpa horakli somna amadi babli gelom da thokri rani na masada nahakti poktringai dagi sakti yamna leiba haibadu oire poklaba matungdadi nahak sakti kyam laigani haina khalami somdana sekhana birna haramada mahak market chatuna larik leiruni haramani adubu aigi thamoina engagement ring leiduna purakani haina khali hairaga sekhana vidya amdi sanchit kaloinana rum madudagi luhongbagi amadi engagement gi wari sanaduna thokri Rokina uredana piku ise sekase yamna harau jaribase ise sekabu nungai haliba misak asida akoina karigi lana khanga doribano aduna bida kana dabada jingnariba ado toklo hairaga kuali Pabitra aduga karigumba aina khaliba asina sumlamlagana kamaina tawba haina khali somdana babli amdi somna angang asi puri basi yungi maya yawgodori aduga nung suramba adu lekiba aduda rani amadi mendi ngakli aduga nakan amadana kujin amana angang aduda kisliba rani bu singthokna bu honariba rani gi sam asi kakthaklam Rani na ngakna nung asi karigi leptribano aduga igi sa asina sam asi karigi singlectribano hain hairi matam aduda kanagumba ama rani gi sam adu pairaga lakli adubu nupa ase bir oiduna leramle matam aduda mendi asi mafam asda karigumba ama thokadawre hairaga hangoi onduna mafam ri songduna satkri akan amadana rokina Pabitra bu phatuna karaida satkadawri bano hari Pabitra sanchit bayagi pamjaba sahnaba amta semluge hari
Rokina iyamba ado saklam diribani kone semo ai ngang lekise hari adubu Babitana yadri Babitana thong thinjinbada Roki gi makut ado thingjinkhri masdagi Roki si nabdagi Babitana ice law Roki ki hairaga sakri aduga ice law ruraga makuta ice thombiri masdagi makoi ani yamna romantic oina romance tawri Roki amadi Babitra konaduna leringai Babitra gi makuta leriba da asing ngantrokle aduga magi ahum suba mamit oriba debi imana pibiba mai asesu marai baktagi thorokle aduga yum asda amuba nung kaya amana koina paiduna kudong tiba tarakadore haibagi vision ama mahang urakle masdagi Babitra mamit adu pangthoroktuna masa adu pakhatle Rokina kaidorabagi haina hangi Babitana aingonda ekoi yum asda patraba kala saya kaya ama lakpagum phawi hari somdana angang asi yum asda pusinge tawbasida bablina somnada babi amukta di fazana khaluda adubu somnana babli yam thuna sanglasi haraga angang asi pusilakle somdana birina rani gi sam adu thadakri aduga tatuna leiruba ugi marasing adusu rani da mu phajin bahorokle birina rani da nangna karigumba kaya ama tawwa pamliba adu karisu tawbang ngamlaroi nahang ma pisas ni oina basatkiba adu haujiti phajin duna thambiri rani na nahang karemna ningna basu karemna adubu aigi khut asi phajilamdrabadi nang dauna isu nanthoklamgani aduga ai ase ma pisas ni oihodrabasu ainguna tawbang ngambagi sakti kaya ama yauri haibase nangga sang yengnaduna khangalamgadabani hari somdana babli amadi somna baby pisas asi puraktuna mandir gi manungda lotuna thamli aduga bablina somnada babi yum asta karisu thokloi haibase nak thajarabara somnana hari angang asi pisas ki masa oirabasu angang asda rasu family gi I yauri bani adubu mandir asi gi manungda puraklabani mahang nai koida karisu tawbang ngamlaroi masigi maramda su kanamtra su khangloi hai aduga iswarbu khurumjarami somnana birina rani da sangsilaktonu makhuri du melaga rani bulang throkli mahangna lang throkpada rani da phajilimba ugi marasing asi su loina tatkri birina rani da yare jengnaba tare kanana sakti yamna leibagi haibado kaigumma nahang na ibu matiba piragadi kudakta nongda mahapisas ni oibagi lup ado pigani adu oragadi nongda phajiliba se free oirani rani na harauna birina hariba asida yare rani na mahapisas ni gi lup ki damak kudimak tawbang ngamgani hairaga fight tawnaba makoi ani se sem sanakri somna Roki amadi Babitra yum sigi mapana throkli Babitra gi vision aduna maram oiraga adubu makoi ani na atiyada usi kaya ama pari basi uri Rokina soidana karigumba bitawri atubu tawri basi karino hari Babitra aina nanugi lage thengna kibda karigumba asumna atiyada usi kaya ama pairabadi kudam ama taklibani anakpada tamtiraba kali sakti ama chattuna leiri hari bani aduga makhata na harai Babitra useng mayam asi paiba uriba mafam si uraga usesing asina pariba mafam asai ranibu uda fazin duna thamliba mafam adudani aduna mafam asta kaino amdi tawre hari somdana rani amadi birasi fight hori makoi ani gi leijabi sakti kya puthokna duna fight tawri nakana madana Babitra Rokida rani ese mafam asta leiribani aduna tawri base karino haibase yenglusi hari matam masla sanchina madi bidyalaktuna makoida kawroktuna sanchina harai mafam masda tholiba tawri basi akoina ngakthupang ngamudra hari Rokina mafam asta kaidarongani ege rani na nathong na base na honaramgani bidyana birsu market saki mahaksu mafam asta chapa yawgadabasu sanchina bigi watokho karigumba rani na nathong na honaramada mahapu khamna honabada kanana mating pangbigani aikoi khaktana di kanbang ngamloi Babitra aikoi khakta natti nasakna piraki hel box asi suyauri aikoina sumna mase fazana sizinasi aduna salasi hari somdana bir amadi rani fight tawri fight asda rani na mahapisas oidiba birbu maitiba pirami biruna rani gi mathong na uraga thakatli birda rani na haina kibagi matung ina magi mahapisas ni gi lup ado piraklo hairam masdagi birina lup asi puthorokli lup asi ubada rani asi harauri rani na lup asi umnaba tawbaga birina magi power season aduna usi gi mara ase amuk thorak handuna rani bu hana gi matawgumna amuk fajin duna thamkre rani na aigi lup hain hairi rani na karigi aingona nam thak tawribano mahapisas nang naibu karigi apang basiribano birina apang basiba nate rani nangdi hana dagi pangduna leirabani aigi lup asi piduna aigi phamasi thadokduna nahangna mahapisas ni oibado oithoktabani nangdi mafam asda leibana paksei hairaga birina ugi marana rani gi masin asisu amuk phajilami aduga bir asengba sapamdo onthoroktuna nganglakli makon asi Roki hoina rani gi manakta lakpada tare Rokina khonjin asi mahapisas ki ni hari sanchina rani bu thadong naba lakli bazala chalo yinglusi hairaga selaktuna yinglubata bir asi lamaida nahi duna taduna leiba si thengnaramni masdagi makoina sangchen duna bir bhogoli aduga karisu tawte ko hain hangi birina ai kaisu tawtre hai Babitra bir nahak mafam sta kamaina leramli bano hain hangi birina wa ado lat na ngange tawbaga bidyana atiyada usika muba kayama paiba ubasida karigino yenglamli bara birina oidaba ngangduna masi kudima ubadagi aina singnaduna yenglubada rani magi phajilamliba ase nanthoklamduna aina mabu amuk phajilamlibani haram adubu rani na bina haribase oidabni haina bo honari
ꯑꯗꯨꯕꯨ ꯃꯥꯅ ꯍꯥꯏꯔꯤꯕꯁꯦ ꯃꯈꯣꯟ ꯊꯣꯛꯇ꯭ꯔꯦ꯫ ꯄꯕꯤꯇ꯭ꯔꯅ ꯃꯁꯤꯕꯨ ꯀꯃꯥꯏꯅ ꯑꯣꯏꯊꯣꯛꯀꯗꯧꯔꯤꯕꯅꯣ? ꯔꯥꯅꯤ ꯐꯥꯖꯤꯜꯂꯤꯕ ꯑꯁꯤꯗꯒꯤ ꯀꯃꯥꯏꯅ ꯅꯥꯟꯊꯣꯛꯀꯗꯧꯔꯤꯕꯅꯣ? ꯃꯍꯥꯛꯇꯤ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯃꯇꯦꯡ ꯌꯥꯎꯗꯨꯅ ꯅꯥꯟꯊꯣꯛꯄꯁꯨ ꯉꯝꯂꯣꯏꯗꯧꯔꯤꯕꯅꯤ꯫ ꯃꯍꯥꯛꯀꯤ ꯃꯇꯦꯡ ꯀꯅꯥꯅ ꯄꯥꯡꯂꯤꯕꯅꯣ? ꯔꯣꯀꯤꯅ ꯃꯍꯥꯄꯤꯁꯥꯆꯅ ꯔꯥꯅꯤꯒꯤ ꯃꯇꯦꯡ ꯄꯥꯡꯂꯤꯕ꯭ꯔꯥ? ꯏꯀꯨꯏ ꯀꯨꯏꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯁꯟꯆꯤꯠꯕꯌꯥꯅꯁꯨ ꯆꯤꯡꯅꯗꯨꯅ ꯍꯥꯏꯈꯤꯕꯅꯤ ꯍꯥꯏꯔꯒ ꯕꯤꯔꯗ ꯃꯍꯥꯄꯤꯁꯥꯆ ꯑꯗꯨ ꯃꯐꯝ ꯑꯁꯤꯗ ꯎꯍꯧꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯉꯤ꯫ ꯕꯤꯔꯅ ꯔꯥꯅꯤ ꯅꯠꯇꯅ ꯑꯇꯣꯞꯄ ꯀꯅꯥꯝꯇ ꯎꯍꯧꯗꯦ꯫ ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯄꯗ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠꯅ ꯃꯔꯝ ꯑꯣꯏꯔꯒ ꯐꯖꯅ ꯎꯕꯁꯨ ꯉꯝꯂꯝꯗꯦ꯫ ꯑꯩꯅ ꯔꯥꯅꯤꯗ ꯌꯦꯡꯂꯨꯕꯗ ꯃꯍꯥꯛ ꯑꯁꯦ ꯅꯥꯟꯊꯣꯛꯀꯦ ꯇꯧꯔꯝꯕꯗꯒꯤ ꯑꯩꯅ ꯅꯔꯛ ꯁꯪꯀ ꯆꯥꯏꯁꯟꯕꯗꯒꯤ ꯑꯃꯨꯛ ꯐꯥꯖꯤꯟꯕꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯄꯕꯤꯇ꯭ꯔꯅ ꯔꯥꯅꯤꯅ ꯅꯉꯣꯟꯗ ꯏꯔꯥꯏ ꯂꯥꯏꯅ ꯀꯃꯥꯏꯅ ꯐꯥꯖꯤꯜꯍꯜꯂꯤꯕꯅꯣ? ꯃꯍꯥꯛꯅ ꯅꯉꯣꯟꯗ ꯀꯔꯤꯝꯇ ꯇꯧꯔꯛꯇꯕ꯭ꯔꯥ? ꯔꯥꯅꯤꯅ ꯄꯕꯤꯇ꯭ꯔꯗ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯍꯥꯏꯕ ꯄꯥꯝꯃꯤ, ꯑꯗꯨꯕꯨ ꯍꯥꯏꯕꯗꯤ ꯉꯝꯗ꯭ꯔꯦ꯫ ꯕꯤꯔꯅ ꯔꯥꯅꯤꯅ ꯑꯩꯉꯣꯟꯗ ꯑꯦꯇꯦꯛ ꯇꯧꯔꯛꯈꯤ, ꯑꯗꯨꯕꯨ ꯑꯩꯅ ꯇ꯭ꯔꯤꯛ ꯇꯧꯗꯨꯅ ꯃꯍꯥꯛꯄꯨ ꯑꯃꯨꯛ ꯐꯥꯖꯤꯟꯈꯤꯕꯅꯤ꯫ ꯄꯕꯤꯇ꯭ꯔꯅ ꯑꯗꯨꯕꯨ ꯅꯍꯥꯛꯅ ꯅꯪꯒꯤ ꯄꯨꯟꯁꯤꯕꯨ ꯀꯔꯤꯒꯤ ꯑꯋꯥꯐꯝꯗ ꯇꯥꯅꯕ ꯍꯣꯠꯅꯔꯤꯕꯅꯣ? ꯅꯪꯗꯤ ꯃꯐꯝ ꯑꯁꯤꯗ ꯆꯠꯂꯣꯏꯗꯕꯅꯤ, ꯀꯔꯤꯒꯨꯝꯕ ꯈꯨꯗꯣꯡꯊꯤꯕ ꯇꯥꯔꯝꯂꯕꯗꯤ ꯍꯥꯏꯔꯤ꯫ ꯕꯤꯔꯅ ꯃꯁꯤ ꯑꯩꯒꯤ ꯊꯧꯅꯤ꯫ ꯚꯨꯠ ꯄ꯭ꯔꯦꯠ ꯀꯥꯂꯤ ꯁꯛꯇꯤ ꯑꯁꯤꯗꯒꯤ ꯃꯌꯥꯝꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯍꯥꯏꯕꯁꯦ ꯑꯩꯒꯤ ꯑꯄꯥꯝꯕꯅꯤ, ꯑꯗꯨꯒ ꯑꯩꯅ ꯇꯧꯈꯤꯕ ꯑꯁꯤꯅ ꯑꯩꯒꯤ ꯏꯊꯧ ꯑꯣꯏꯕꯒꯤꯅꯤ꯫ ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯅꯈꯣꯏꯅ ꯊꯥꯖꯔꯝꯒꯅꯤ ꯈꯜꯂꯤ ꯍꯥꯏꯔꯤ꯫ ꯕꯤꯗ꯭ꯌꯥꯅ ꯑꯣ ꯃꯥꯏ ꯒꯣꯗ, ꯑꯩꯈꯣꯏꯅ ꯉꯥꯏꯍꯥꯛꯀꯤ ꯃꯃꯥꯡꯗ ꯂꯥꯛꯂꯝꯂꯒꯗꯤ ꯄꯤꯁꯥꯆ ꯑꯃꯗꯤ ꯅꯥꯁꯛꯀꯤ ꯐꯥꯏꯠ ꯑꯗꯣ ꯎꯔꯝꯒꯗꯕꯅꯤ ꯍꯥꯏꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯕꯤꯔ ꯑꯁꯤ ꯃꯀꯣꯛ ꯉꯥꯎꯁꯤꯟꯅꯔꯛꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯁꯟꯆꯤꯠꯅ ꯔꯥꯅꯤꯒ ꯃꯥꯌꯣꯛꯅꯈꯤꯕ ꯑꯁꯤꯗ ꯕꯤꯔ ꯑꯁꯤ ꯄꯣꯊꯥꯕꯒꯤ ꯃꯊꯧ ꯇꯥꯔꯦ ꯍꯥꯏꯔꯒ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯤ꯫ ꯔꯣꯀꯤꯅ ꯄꯕꯤꯇ꯭ꯔꯗ ꯑꯩꯅ ꯊꯥꯖꯩ ꯍꯧꯖꯤꯛꯇꯤ ꯅꯍꯥꯛ ꯕꯤꯔꯒꯤ ꯃꯔꯝꯗ ꯈꯟꯈꯤꯕ ꯀꯌꯥ ꯑꯗꯨ ꯐꯔꯝꯂꯅꯤ ꯍꯥꯏꯕ꯫ ꯕꯤꯔ ꯑꯁꯤ ꯅꯥꯁꯛꯅꯤ꯫ ꯃꯍꯥꯛ ꯃꯥꯒꯤ ꯄꯨꯟꯁꯤꯕꯨ ꯊꯋꯥꯏ ꯈꯨꯄꯥꯛꯇ ꯍꯥꯞꯇꯨꯅ ꯔꯥꯅꯤꯕꯨ ꯐꯥꯖꯤꯜꯂꯤꯕꯁꯤꯅꯤ꯫ ꯃꯍꯥꯄꯤꯁꯥꯆꯀ ꯃꯥꯌꯣꯛꯅꯕꯗ ꯃꯍꯥꯛꯅ ꯑꯩꯈꯣꯏꯒꯤ ꯊꯋꯥꯏ ꯀꯟꯕꯤꯒꯅꯤ ꯍꯥꯏꯔꯤ꯫ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤ ꯑꯁꯤ ꯕꯤꯔꯅꯁꯨ ꯂꯣꯏꯅ ꯇꯥꯔꯤ꯫ ꯄꯕꯤꯇ꯭ꯔꯅ ꯍꯣꯏ ꯔꯣꯀꯤ, ꯅꯪꯅ ꯍꯥꯏꯔꯤꯕꯁꯤ ꯌꯥꯝꯅ ꯆꯨꯝꯃꯤ ꯍꯥꯏꯔꯝꯃꯤ꯫ ꯔꯥꯅꯤ ꯅꯤꯡꯕ ꯀꯥꯏꯅ ꯂꯩꯍꯧꯔꯝꯃꯤ꯫ ꯄꯕꯤꯇ꯭ꯔꯅ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯎꯔ ꯐꯥꯎꯕ ꯑꯩꯒꯤ ꯊꯃꯣꯏ ꯑꯁꯤꯅ ꯌꯥꯅꯤꯡꯗ꯭ꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯅ ꯈꯜꯂꯒ ꯔꯥꯅꯤꯗ ꯌꯦꯡꯂꯛꯄꯗ ꯔꯥꯅꯤꯒꯤ ꯑꯉꯥꯡ ꯑꯗꯨ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯗ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯄꯕꯤꯇ꯭ꯔꯅ ꯔꯣꯀꯤꯗ ꯄꯤꯁꯥꯆ ꯕꯦꯕꯤ ꯑꯗꯨ ꯎꯁꯤꯒꯤ ꯃꯌꯥꯗ ꯊꯝꯈꯤꯕ ꯑꯗꯨ ꯀꯗꯥꯏꯗ ꯂꯩꯈ꯭ꯔꯕꯒꯦ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯑꯅꯤꯁꯨ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯁꯣꯝꯗꯅ ꯁꯨꯗꯥꯀꯔꯅ ꯁꯣꯝꯅꯥꯗ ꯅꯍꯥꯛꯄꯨ ꯉꯥꯎꯔꯕ꯭ꯔꯣ? ꯀꯔꯤꯒꯤ ꯄꯤꯁꯥꯆ ꯕꯦꯕꯤ ꯑꯁꯤ ꯌꯨꯝꯁꯤꯗ ꯄꯨꯔꯛꯂꯤꯕꯅꯣ? ꯁꯣꯝꯅꯥꯅ ꯅꯨꯡꯉꯥꯏꯇꯅ ꯅꯣꯡ ꯌꯥꯝ ꯀꯟꯅ ꯆꯨꯕ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯑꯉꯥꯡ ꯑꯗꯨ ꯍꯨꯟꯗꯣꯛꯇꯨꯅ ꯊꯝꯂꯒꯗꯤ ꯑꯉꯥꯡ ꯑꯗꯨ ꯅꯣꯡꯅ ꯂꯣꯏꯅ ꯆꯣꯠꯂꯅꯤ꯫ ꯑꯗꯨꯒ ꯁꯨꯗꯥꯀꯔꯖꯤ, ꯃꯁꯤ ꯑꯃꯇꯗꯤ ꯀꯥꯎꯕꯤꯒꯅꯨ, ꯑꯉꯥꯡ ꯑꯁꯤ ꯄꯤꯁꯥꯆꯤ ꯑꯣꯏꯔꯕꯁꯨ ꯑꯩꯈꯣꯏ ꯁꯟꯆꯤꯠꯀꯤ ꯃꯆꯥꯁꯨ ꯑꯣꯏꯔꯤꯕꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯔꯥꯖꯄꯨꯠ ꯐꯦꯃꯤꯂꯤ ꯑꯁꯤꯒꯤ ꯑꯍꯥꯟꯕ ꯏꯅꯤ, ꯑꯣꯏꯍꯜ ꯂꯥꯏꯍꯟꯅꯤ꯫ ꯃꯅꯣꯍꯔꯅ ꯕꯥꯕꯤ, ꯑꯉꯥꯡ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯐꯦꯃꯤꯂꯤ ꯑꯁꯤ ꯇꯨꯝꯅ ꯃꯥꯡꯍꯜꯂꯅꯤ, ꯑꯩꯈꯣꯏ ꯂꯣꯏꯅ ꯍꯥꯠꯈ꯭ꯔꯒꯅꯤ ꯍꯥꯏꯔꯤ꯫ ꯁꯣꯝꯅꯥꯅ ꯅꯈꯣꯏꯅ ꯍꯥꯏꯅꯤꯡꯕ ꯍꯥꯏꯌꯨ, ꯑꯗꯨꯕꯨ ꯑꯉꯥꯡ ꯑꯁꯤꯗꯤ ꯃꯄꯥꯟꯗ ꯊꯝꯂꯔꯣꯏ꯫ ꯑꯉꯥꯡ ꯑꯁꯤꯗ ꯔꯥꯖꯄꯨꯠ ꯐꯦꯃꯤꯂꯤꯒꯤ ꯏ ꯌꯥꯎꯔꯤꯕꯅꯤ꯫ ꯏ ꯃꯔꯤ ꯍꯥꯏꯕꯁꯦ ꯏ ꯃꯔꯤꯅꯤ꯫ ꯔꯣꯀꯤꯅ ꯆꯨꯝꯃꯤ ꯏꯃꯥ, ꯅꯪꯅ ꯍꯥꯏꯔꯤꯕ ꯑꯗꯣ, ꯑꯗꯨꯕꯨ ꯅꯍꯥꯛ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯀꯥꯎꯔꯦ꯫ ꯑꯉꯥꯡ ꯑꯁꯤꯗ ꯔꯥꯖꯄꯨꯠ ꯐꯦꯃꯤꯂꯤꯒꯤ ꯏꯒ ꯂꯣꯏꯅꯅ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯏꯁꯨ ꯌꯥꯎꯔꯤꯕꯅꯤ, ꯐꯠꯇ꯭ꯔꯕ ꯇꯝꯊꯤꯔꯕ ꯄꯤꯁꯥꯆꯅꯤꯒꯤ꯫ ꯅꯍꯥꯛꯅ ꯀꯝꯗꯧꯅ ꯌꯨꯝ ꯑꯁꯤꯗ ꯄꯨꯔꯛꯂꯤꯕꯅꯣ? ꯑꯩꯗꯤ ꯑꯁꯨꯝꯅ ꯈꯜꯂꯨꯗꯕꯅꯤ ꯏꯃꯥ, ꯅꯍꯥꯛꯅ ꯑꯁꯨꯝꯅ ꯀꯥꯎꯊꯣꯛꯂꯝꯒꯅꯤ ꯍꯥꯏꯕꯁꯦ꯫ ꯄꯕꯤꯇ꯭ꯔꯅ ꯔꯣꯀꯤꯅ ꯍꯥꯏꯔꯤꯕꯁꯤ ꯆꯨꯝꯃꯤ, ꯑꯗꯨꯒ ꯅꯥꯀꯟ ꯑꯃꯔꯣꯝꯗꯅ ꯏꯃꯥꯅ ꯍꯥꯏꯔꯤꯕꯁꯤ ꯆꯨꯝꯃꯤ꯫ ꯑꯗꯨꯅ ꯋꯥꯔꯤ ꯑꯁꯤ ꯌꯥꯝ ꯊꯣꯛꯅꯗ꯭ꯔꯤꯉꯩ ꯇꯞꯊꯅꯕ ꯍꯣꯠꯅꯗꯕ ꯌꯥꯗꯦ ꯍꯥꯏꯅ ꯈꯜꯂꯒ ꯔꯣꯀꯤꯗ ꯍꯥꯏꯔꯛꯏ꯫ ꯅꯍꯥꯛꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯀꯥꯎꯔꯕ ꯃꯥꯜꯂꯦ ꯔꯣꯀꯤ꯫ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯑꯉꯥꯡ ꯑꯗꯨ ꯄꯣꯛꯇ꯭ꯔꯤꯉꯩ ꯐꯠꯇꯕ ꯃꯆꯥ ꯅꯠꯇꯦ ꯍꯥꯏꯕ ꯈꯪꯕ ꯉꯝꯗꯦ꯫ ꯐꯠꯇꯕ ꯑꯉꯥꯡ ꯑꯗꯨꯗ ꯑꯐꯕ ꯂꯝꯆꯠ ꯇꯥꯛꯄꯤ ꯇꯝꯕꯤꯗꯨꯅ ꯑꯉꯥꯡ ꯑꯗꯨ ꯑꯐꯕ ꯑꯣꯏꯍꯟꯒꯗꯧꯔꯤꯕꯅꯤ, ꯃꯥꯕꯨ ꯁꯦꯝꯒꯠꯄꯤꯒꯗꯕꯅꯤ꯫ ꯑꯉꯥꯡ ꯑꯁꯤ ꯑꯩꯈꯣꯏꯅ ꯌꯣꯛꯇꯨꯅ ꯑꯐꯕ ꯀꯌꯥ ꯑꯃ ꯇꯥꯛꯄꯤ ꯇꯝꯕꯤꯗꯨꯅ ꯑꯩꯈꯣꯏꯒꯨꯝꯅ ꯑꯣꯏꯍꯟꯁꯤ꯫ ꯔꯣꯀꯤꯅ ꯄꯕꯤꯇ꯭ꯔꯗ ꯅꯍꯥꯛꯅ ꯀꯃꯥꯏꯅ ꯑꯁꯨꯝꯅ ꯍꯥꯏꯔꯤꯕꯅꯣ? ꯅꯍꯥꯛꯇꯤ ꯄꯤꯁꯥꯆꯅꯤꯒꯤ ꯃꯥꯌꯣꯛꯇ ꯂꯩꯈꯤꯕ ꯅꯠꯇ꯭ꯔꯥ? ꯃꯍꯥꯛꯅ ꯅꯪꯉꯣꯟꯗꯒꯤ ꯀꯔꯤ ꯃꯨꯟꯕꯤꯈꯤ? ꯅꯪꯒꯤ ꯐꯦꯃꯤꯂꯤ ꯄꯨꯝꯅꯃꯛ ꯂꯣꯏꯁꯤꯟꯕꯤꯈꯤ ꯅꯠꯇ꯭ꯔꯥ? ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯉꯥꯡ ꯑꯁꯤꯒꯤ ꯃꯃꯥꯅ ꯔꯥꯖꯄꯨꯠ ꯐꯦꯃꯤꯂꯤ ꯑꯁꯤꯕꯨ ꯃꯥꯡꯍꯟꯅꯕ ꯍꯣꯠꯅꯔꯤ, ꯑꯗꯨꯒ ꯅꯍꯥꯛꯅ ꯑꯉꯥꯡ ꯑꯁꯤ ꯌꯣꯛꯅꯕ ꯍꯥꯏꯔꯤꯕ꯫ ꯄꯕꯤꯇ꯭ꯔꯅ ꯑꯩꯕꯨ ꯉꯟꯅ ꯏꯃꯥ ꯏꯄꯥ ꯂꯩꯇꯕ ꯑꯣꯏꯍꯜꯂꯤꯕ, ꯑꯗꯨꯒ ꯌꯨꯝ ꯑꯁꯤꯒꯤ ꯃꯆꯥ ꯃꯃꯧ ꯃꯨꯟꯕꯤꯈꯤꯕ ꯑꯁꯤꯁꯨ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯄꯤꯁꯥꯆꯅꯤꯅꯤ꯫ ꯑꯗꯨꯕꯨ ꯃꯁꯤꯒꯤ ꯋꯥꯔꯤ ꯑꯁꯤꯗꯤ ꯔꯥꯅꯤꯒꯤ ꯅꯠꯇꯦ, ꯑꯉꯥꯡ ꯑꯁꯤꯒꯤ ꯐꯅꯕꯒꯤꯅꯤ꯫ ꯑꯉꯥꯡ ꯑꯁꯤ ꯁꯟꯆꯤꯠꯕꯌꯥꯒꯤꯁꯨ ꯃꯆꯥꯅꯤ, ꯔꯥꯖꯄꯨꯠ ꯐꯦꯃꯤꯂꯤ ꯑꯁꯤꯒꯤ ꯃꯤꯁꯛ ꯑꯣꯏꯔꯤꯕꯅꯤ꯫ ꯔꯣꯀꯤꯅ ꯃꯁꯤꯗ ꯅꯪꯅ ꯍꯥꯏꯅꯤꯡꯂꯤꯕꯁꯤ ꯔꯥꯅꯤꯒꯤ ꯃꯆꯥ ꯑꯁꯤ ꯌꯣꯛꯄꯤꯗꯨꯅ ꯅꯍꯥꯛ ꯗꯥꯏꯄꯔ ꯆꯦꯟꯖ ꯇꯧꯕꯤꯕ, ꯅꯥꯎꯁꯨꯝ ꯏꯁꯩ ꯁꯛꯄꯤꯕ, ꯑꯉꯥꯡ ꯑꯁꯤꯒ ꯂꯣꯏꯅꯅ ꯁꯥꯟꯅꯃꯤꯟꯅꯕ ꯄꯥꯝꯂꯤ ꯅꯠꯇ꯭ꯔꯥ? ꯄꯕꯤꯇ꯭ꯔꯅ ꯑꯩꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯑꯃꯇ ꯈꯟꯊꯗꯅ ꯗꯤꯁꯤꯖꯟ ꯑꯃꯇ ꯂꯧꯒꯨꯝꯁꯤ, ꯑꯁꯨꯝꯅ ꯑꯉꯥꯡ ꯑꯁꯤꯕꯨꯁꯨ ꯔꯤꯖꯦꯛ ꯇꯧꯕꯁꯤ ꯄꯥꯝꯗꯦ ꯍꯥꯏꯔꯤ꯫ ꯔꯣꯀꯤꯅ ꯑꯩꯗꯤ ꯌꯨꯝ ꯑꯁꯤꯗ ꯄꯤꯁꯥꯆꯅꯤꯒꯤ ꯃꯃꯤ ꯐꯥꯎꯕ ꯇꯥꯍꯟꯕ ꯄꯥꯝꯗꯦ, ꯑꯗꯨꯒ ꯑꯉꯥꯡ ꯑꯁꯤꯁꯨ ꯃꯥꯒꯤ ꯃꯆꯥꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯆꯥꯎꯔꯛꯂꯒ ꯃꯍꯥꯛ ꯑꯁꯦ ꯔꯥꯅꯤꯒꯨꯝꯅ ꯑꯣꯜꯂꯛꯇꯨꯅ ꯍꯥꯏꯔꯒ ꯃꯃꯥꯗ ꯑꯉꯥꯡ ꯑꯗꯨ ꯀꯗꯥꯏꯗ ꯂꯩꯕꯒꯦ ꯍꯥꯏꯅ ꯍꯪꯉꯤ꯫ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯃꯟꯗꯤꯔꯗ ꯂꯥꯛꯂꯤ꯫ ꯁꯣꯝꯅꯥꯅ ꯑꯉꯥꯡ ꯑꯁꯤꯅ ꯂꯩꯔꯤꯕꯁꯤꯡꯗ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯂꯛꯇꯅꯕꯒꯤ ꯃꯟꯗꯤꯔꯗ ꯊꯝꯂꯤꯕꯅꯤ꯫ ꯔꯣꯀꯤꯅ ꯏꯃꯥ, ꯃꯟꯗꯤꯔ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯌꯨꯝꯒꯤꯅꯤ, ꯌꯨꯝ ꯑꯁꯤꯗ ꯄꯤꯁꯥꯆꯀ ꯃꯤꯑꯣꯏꯕꯒ ꯀꯃꯥꯏꯅ ꯄꯨꯟꯅ ꯂꯩꯃꯤꯟꯅꯒꯅꯤ? ꯁꯨꯗꯥꯀꯔꯅ ꯑꯗꯨꯅ ꯑꯩꯈꯣꯏ ꯑꯇꯣꯞꯄ ꯑꯃ ꯈꯟꯅꯗꯕ ꯌꯥꯔꯣꯏ꯫ ꯄꯕꯤꯇ꯭ꯔꯅ ꯑꯩꯅ ꯈꯟꯕꯗ ꯈꯟꯅꯒꯗꯧꯔꯤꯕ ꯋꯥ ꯑꯁꯤꯗ ꯁꯟꯆꯤꯠꯕꯌꯥꯒꯤ ꯋꯥ ꯇꯥꯔꯒ ꯇꯧꯕꯅ ꯐꯒꯅꯤ, ꯃꯍꯥꯛꯅ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏꯅ ꯑꯣꯏꯅ ꯇꯧꯁꯤ ꯍꯥꯏꯔꯤ꯫ ꯁꯟꯆꯤꯠꯅ ꯅꯨꯡꯉꯥꯏꯇꯅ ꯑꯁꯦꯡꯕꯗꯤ ꯑꯩ ꯑꯐꯕꯅ ꯀꯔꯤꯅꯣ ꯐꯠꯇꯕꯅ ꯀꯔꯤꯅꯣ ꯍꯥꯏꯕ ꯈꯪꯕ ꯉꯝꯗ꯭ꯔꯦ ꯍꯥꯏꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯕꯤꯔꯤꯅ ꯅꯈꯣꯏꯅ ꯌꯥꯔꯒꯗꯤ ꯑꯩ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯁꯤ ꯁꯣꯜꯕ ꯇꯧꯒꯦ ꯍꯥꯏꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯁꯣꯝꯗꯅ ꯔꯥꯅꯤ ꯑꯁꯤ ꯃꯆꯤꯟꯅ ꯐꯥꯖꯤꯜꯂꯤꯕ ꯑꯗꯨ ꯆꯤꯈꯥꯏꯔꯤ꯫ ꯃꯦꯟꯗꯤ ꯔꯥꯅꯤꯅ ꯇꯧꯔꯤꯕ ꯑꯁꯤ ꯌꯦꯡꯂꯤ꯫ ꯔꯥꯅꯤꯅ ꯃꯆꯤꯟꯅ ꯐꯥꯖꯤꯜꯂꯤꯕ ꯑꯁꯤ ꯆꯤꯈꯥꯏꯗꯨꯅ ꯊꯗꯠꯂꯤ, ꯑꯗꯨꯒ ꯍꯥꯏꯔꯤ ꯃꯍꯥꯄꯤꯁꯥꯆꯅ ꯑꯩꯒꯤ ꯏꯆꯥꯕꯨ ꯍꯥꯠꯈ꯭ꯔꯒꯅꯤ, ꯑꯩꯒꯤ ꯄꯥꯟꯗꯝ ꯑꯣꯏꯔꯤꯕ ꯑꯁꯤꯁꯨ ꯆꯠꯈ꯭ꯔꯒꯅꯤ, ꯑꯩ ꯀꯔꯤꯒꯨꯝꯕ ꯑꯃ ꯇꯧꯗꯨꯅ ꯅꯥꯟꯊꯣꯛꯇꯕ ꯌꯥꯗꯕꯅꯤ ꯍꯥꯏꯔꯒ ꯃꯦꯟꯗꯤ ꯅꯪꯅ ꯀꯔꯤꯒꯤ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯂꯥꯛꯇ꯭ꯔꯤꯕꯅꯣ?
ꯃꯦꯟꯗꯤꯅ ꯔꯥꯅꯤ ꯑꯀꯥ ꯃꯌꯥꯝꯅꯗꯤ ꯅꯪ ꯑꯁꯦ ꯃꯥꯏꯊꯤꯔꯦ ꯍꯥꯏꯅ ꯂꯣꯏꯅ ꯈꯟꯅꯈ꯭ꯔꯦ ꯅꯪꯉꯣꯟꯗ ꯀꯅꯥꯝꯇꯅ ꯃꯇꯦꯡ ꯄꯥꯡꯂꯅꯨ ꯍꯥꯏꯅ ꯈꯟꯅꯈ꯭ꯔꯦ ꯍꯥꯏꯔꯤ ꯃꯦꯟꯗꯤꯒꯤ ꯋꯥꯍꯩꯁꯤ ꯇꯥꯕꯗꯒꯤ ꯔꯥꯅꯤꯅ ꯑꯩ ꯑꯁꯨꯝꯅ ꯃꯥꯏꯊꯤꯕ ꯌꯥꯔꯣꯏ ꯍꯥꯏꯔꯒ ꯁꯥꯎꯔꯤ ꯑꯗꯨꯒ ꯃꯍꯥꯛꯄꯨ ꯊꯥꯗꯣꯛꯎ ꯍꯥꯏꯔꯤ ꯁꯣꯝꯗꯅ ꯁꯨꯗꯥꯀꯔꯅ ꯕꯤꯗ ꯅꯍꯥꯛ ꯑꯁꯦ ꯅꯥꯁꯛ ꯑꯣꯏꯔꯦ ꯄꯤꯁꯥꯁꯅꯤꯕꯨ ꯐꯥꯖꯤꯟꯕꯗ ꯑꯩꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯈꯤꯕ ꯑꯗꯣ ꯔꯣꯀꯤꯅ ꯃꯥꯅꯤ ꯕꯕꯥ ꯉꯁꯤ ꯕꯤꯔꯅ ꯃꯇꯝ ꯆꯥꯅ ꯎꯍꯧꯗꯨꯅ ꯊꯧꯅꯥ ꯐꯨꯗꯣꯛꯂꯝꯗ꯭ꯔꯒꯗꯤ ꯃꯍꯥꯄꯤꯁꯥꯁꯅ ꯔꯥꯅꯤꯕꯨ ꯊꯥꯗꯣꯛꯂꯝꯒꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯕꯨꯁꯨ ꯃꯍꯥꯛꯅ ꯐꯥꯖꯤꯜꯂꯝꯒꯅꯤ ꯁꯦꯈꯥꯟ ꯍꯔꯥꯎꯅ ꯕꯤꯔ ꯑꯁꯤ ꯅꯥꯁꯛ ꯑꯣꯏꯔꯦ ꯍꯥꯏꯅ ꯁꯣꯟꯖꯔꯤ ꯁꯟꯆꯤꯟꯅ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯕꯤꯔꯅ ꯍꯥꯏꯕ ꯈꯨꯗꯤꯡꯃꯛ ꯊꯥꯖꯕ ꯇꯥꯕꯅꯤ ꯍꯥꯏꯔꯝꯃꯤ ꯃꯁꯤꯗꯒꯤ ꯄꯕꯤꯇ꯭ꯔꯅ ꯕꯤꯔꯗ ꯅꯍꯥꯛꯅ ꯇꯧꯕ ꯄꯥꯝꯂꯤꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯅ ꯍꯪꯉꯤ ꯕꯤꯔꯅ ꯑꯉꯥꯡ ꯑꯁꯤ ꯃꯍꯥꯄꯤꯁꯥꯁ ꯐꯥꯅꯕꯒꯤ ꯁꯤꯖꯤꯟꯅꯕ ꯄꯥꯝꯃꯤ ꯀꯔꯤꯒꯨꯝꯕ ꯃꯍꯥꯄꯤꯁꯥꯁ ꯑꯁꯤ ꯐꯥꯎꯗ꯭ꯔꯒꯗꯤ ꯍꯥꯏꯕꯒ ꯔꯣꯀꯤꯅ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯇ ꯃꯍꯥꯛꯅ ꯌꯦꯠꯇꯨꯅ ꯂꯩꯒꯅꯤ ꯍꯥꯏꯔꯤ ꯁꯣꯝꯅꯥꯅ ꯀꯩꯁꯨ ꯈꯪꯖꯗ꯭ꯔꯤꯕ ꯑꯉꯥꯡ ꯑꯁꯤꯕꯨ ꯃꯍꯥꯄꯤꯁꯥꯁ ꯐꯥꯕꯗ ꯁꯤꯖꯤꯟꯅꯒꯗꯧꯔꯤꯕ ꯈꯜꯂꯨꯕꯗ ꯏꯆꯥ ꯑꯁꯤ ꯄꯥꯈꯠꯂꯤ ꯍꯥꯏꯔꯤ ꯕꯤꯔꯅ ꯄꯤꯁꯥꯁ ꯑꯃꯅ ꯄꯤꯁꯥꯁ ꯑꯃꯕꯨ ꯀꯧꯊꯣꯛꯄ ꯌꯥꯏ ꯑꯩꯈꯣꯏꯅ ꯃꯍꯥꯄꯤꯁꯥꯁ ꯑꯁꯤꯕꯨ ꯐꯥꯅꯕ ꯍꯣꯠꯅꯕꯗ ꯑꯉꯥꯡ ꯑꯁꯤ ꯁꯤꯖꯤꯟꯅꯗꯕ ꯌꯥꯗꯕꯅꯤ ꯑꯉꯥꯡ ꯑꯁꯤꯗ ꯏ ꯇꯪꯈꯥꯏ ꯑꯃꯗꯤ ꯄꯤꯁꯥꯁꯀꯤꯅꯤ ꯀꯔꯤꯒꯨꯝꯕ ꯃꯍꯥꯄꯤꯁꯥꯁ ꯑꯁꯤ ꯐꯥꯔꯕ ꯑꯉꯥꯡ ꯑꯁꯤꯗ ꯌꯥꯎꯔꯤꯕ ꯄꯤꯁꯥꯁꯀꯤ ꯁꯛꯇꯤ ꯀꯌꯥ ꯑꯁꯤ ꯂꯣꯏꯅ ꯂꯧꯊꯣꯛꯀꯅꯤ ꯑꯗꯨꯒ ꯑꯉꯥꯡ ꯑꯁꯤ ꯃꯤ ꯑꯣꯏꯅ ꯑꯣꯏꯍꯟꯒꯅꯤ ꯍꯥꯏꯔꯝꯃꯤ ꯕꯤꯔꯗ ꯄꯕꯤꯇ꯭ꯔꯅ ꯃꯇꯧ ꯀꯔꯝꯅꯅꯣ ꯍꯥꯏꯔꯤ ꯕꯤꯔꯅ ꯑꯩꯉꯣꯟꯗ ꯃꯇꯝ ꯌꯥꯝꯅ ꯂꯩꯇꯦ ꯃꯁꯤꯒꯤ ꯃꯔꯝꯗ ꯁꯨꯒꯥꯏꯅ ꯍꯥꯏꯅꯕꯒꯤ ꯑꯗꯨꯕꯨ ꯅꯈꯣꯏ ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯊꯥꯖꯕ ꯇꯥꯕꯅꯤ ꯍꯥꯏꯔꯤ ꯁꯦꯈꯥꯅ ꯑꯩ ꯈꯪꯉꯤ ꯔꯥꯅꯤ ꯑꯁꯤ ꯁꯥꯊꯤ ꯍꯥꯏꯕ ꯑꯗꯨꯕꯨ ꯅꯥꯁꯛ ꯕꯤ ꯂꯩꯔꯤꯕꯁꯤꯅ ꯀꯔꯤꯒꯤ ꯃꯥꯕꯨ ꯀꯤꯔꯨꯒꯅꯤ ꯈꯜꯂꯒ ꯕꯤꯔꯗ ꯊꯥꯖꯕ ꯊꯝꯂꯤ ꯑꯗꯨꯒ ꯁꯤꯟ ꯑꯁꯤꯁꯨ ꯆꯦꯟꯖ ꯇꯧꯈ꯭ꯔꯦ ꯍꯧꯖꯤꯛ ꯃꯌꯥꯝ ꯑꯁꯤ ꯌꯨꯝꯒꯤ ꯃꯄꯥꯟ ꯑꯁꯤꯗ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯔꯣꯀꯤꯅ ꯕꯤꯔꯗ ꯅꯪꯅ ꯀꯔꯤꯒꯤ ꯃꯤꯁꯛ ꯑꯃꯒ ꯅꯪꯒ ꯈꯛꯇ ꯆꯠꯀꯅꯤ ꯍꯥꯏꯔꯤꯕ ꯁꯨꯗꯥꯀꯔꯅ ꯆꯍꯤ 10ꯒꯤ ꯃꯃꯥꯡꯗ ꯄꯟꯗꯤꯠꯖꯤꯒꯤ ꯃꯇꯦꯡꯅ ꯄꯤꯁꯥꯁꯅꯤꯕꯨ ꯐꯥꯖꯤꯟꯕ ꯉꯝꯈꯤꯕꯅꯤ ꯃꯇꯝꯗꯨꯗ ꯔꯥꯖ ꯐꯦꯃꯤꯂꯤ ꯄꯨꯟꯅ ꯌꯥꯎꯈꯤꯕꯅꯤ ꯑꯗꯨꯅ ꯉꯁꯤꯁꯨ ꯕꯤꯔ ꯅꯍꯥꯛꯀ ꯂꯣꯏꯅꯅ ꯑꯩꯈꯣꯏ ꯄꯨꯟꯅ ꯆꯠꯀꯅꯤ ꯍꯥꯏꯔꯤ ꯕꯤꯔꯅ ꯃꯥꯌꯣꯛꯅꯒꯗꯧꯔꯤꯕ ꯑꯁꯤ ꯏꯆꯝ ꯆꯝꯕ ꯅꯠꯇꯦ ꯄꯤꯁꯥꯁ ꯂꯣꯛꯀꯤ ꯃꯍꯥꯄꯤꯁꯥꯁꯀꯅꯤ ꯈꯨꯗꯣꯡꯊꯤꯕ ꯌꯥꯝꯅ ꯅꯪꯒꯅꯤ ꯑꯗꯨꯅ ꯏꯊꯟꯇ ꯃꯥꯌꯣꯛꯅꯒꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯃꯌꯥꯝꯒ ꯆꯠꯄ ꯑꯁꯤ ꯌꯥꯗ꯭ꯔꯦ ꯑꯗꯨꯒ ꯃꯍꯥꯛꯀ ꯀꯅꯥꯒꯅꯣ ꯃꯤꯁꯛ ꯑꯃꯒ ꯆꯠꯇꯧꯔꯤꯕꯁꯦ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ ꯃꯁꯤꯗꯒꯤ ꯂꯩꯔꯤꯕꯁꯤꯡ ꯑꯁꯤꯅ ꯑꯃꯅ ꯑꯃ ꯆꯠꯀꯅꯤ ꯍꯥꯏꯅꯔꯤ ꯌꯦꯠꯅꯔꯤ ꯕꯤꯔꯅ ꯑꯩ ꯌꯥꯝꯅ ꯍꯔꯥꯎꯏ ꯅꯈꯣꯏ ꯄꯨꯟꯅ ꯆꯠꯄ ꯄꯥꯝꯂꯤꯕꯁꯦ ꯑꯗꯨꯕꯨ ꯂꯥꯟꯊꯦꯡꯅꯒꯗꯧꯔꯤꯕꯁꯦ ꯃꯍꯥꯄꯤꯁꯥꯁꯀꯤ ꯃꯥꯌꯣꯛꯇꯅꯤ ꯑꯗꯨꯅ ꯑꯍꯟꯁꯤꯡꯒꯤꯗꯤ ꯌꯥꯎꯗꯦ ꯅꯍꯥꯁꯤꯡꯒ ꯆꯠꯀꯗꯧꯔꯤꯕꯅꯤ ꯑꯗꯨꯅ ꯆꯠꯀꯗꯧꯔꯤꯕ ꯃꯤꯁꯛ ꯑꯗꯣ ꯈꯟꯅꯕ ꯅꯤꯂꯝ ꯃꯥꯔꯕꯣꯟ ꯍꯥꯏꯔꯤꯕ ꯑꯁꯤꯅ ꯈꯟꯕ ꯃꯤꯁꯛ ꯑꯗꯣ ꯑꯩꯒ ꯄꯨꯟꯅ ꯆꯠꯀꯅꯤ ꯍꯥꯏꯔꯤ ꯃꯁꯤꯗꯒꯤ ꯕꯤꯔꯅ ꯃꯥꯅ ꯆꯠꯀꯗꯧꯔꯤꯕ ꯃꯤ ꯑꯗꯣ ꯈꯟꯅꯕꯒꯤꯗꯃꯛꯇ ꯔꯣꯀꯤ ꯍꯣꯏꯗ ꯃꯃꯤꯠ ꯎꯏꯁꯜꯂꯨ ꯍꯥꯏꯔꯤ ꯑꯗꯨꯒ ꯅꯨꯡ ꯑꯗꯨ ꯈꯜꯂꯨ ꯍꯥꯏꯔꯤ ꯔꯣꯀꯤ ꯍꯣꯏꯅ ꯃꯃꯤꯠ ꯑꯗꯨ ꯎꯏꯁꯤꯟꯗꯨꯅ ꯅꯨꯡ ꯑꯗꯨ ꯈꯜꯂꯤ ꯑꯗꯨꯕꯨ ꯕꯤꯔꯅ ꯅꯨꯡ ꯑꯁꯤ ꯃꯥꯒꯤ ꯄꯋꯥꯔꯅ ꯑꯣꯟꯊꯣꯛꯅꯔꯤ ꯍꯧꯖꯤꯛ ꯅꯨꯡꯁꯤꯡ ꯑꯁꯤ ꯂꯧꯈꯠꯄ ꯂꯣꯏꯕꯗꯒꯤ ꯕꯤꯔꯅ ꯃꯤꯠ ꯑꯗꯨ ꯄꯥꯡꯊꯣꯛꯄ ꯌꯥꯔꯦ ꯍꯥꯏꯕꯗꯒꯤ ꯃꯈꯣꯏꯅ ꯃꯁꯥ ꯃꯁꯥꯒꯤ ꯅꯨꯡ ꯑꯁꯤꯗ ꯌꯦꯡꯅꯔꯤ ꯕꯤꯔꯅ ꯃꯌꯥꯝꯅꯗꯤ ꯃꯍꯥꯄꯤꯁꯥꯁꯅꯤꯒꯤꯗꯃꯛꯇ ꯇꯧꯔꯤꯕꯅꯤ ꯍꯥꯏꯅ ꯈꯜꯂꯤ ꯃꯈꯣꯏꯅꯗꯤ ꯈꯪꯕ ꯅꯠꯆꯗꯦ ꯃꯍꯥꯄꯤꯁꯥꯁ ꯐꯥꯅ ꯇꯧꯔꯤꯕ ꯃꯤꯁꯛ ꯑꯁꯤ ꯃꯍꯥꯄꯤꯁꯥꯁꯅꯤ ꯍꯥꯏꯕ ꯑꯗꯨꯒ ꯑꯩꯒꯤ ꯁꯤꯀꯥꯔ ꯑꯣꯏꯒꯗꯕ ꯃꯤꯁꯛ ꯑꯗꯣ ꯑꯩꯒꯤ ꯂꯥꯡꯗ ꯊꯨꯈ꯭ꯔꯦ ꯄꯕꯤꯇ꯭ꯔ ꯍꯥꯏꯅ ꯃꯍꯥꯛꯀꯤ ꯋꯥꯈꯜꯗ ꯈꯜꯂꯝꯃꯤ ꯑꯗꯨꯒ ꯄꯕꯤꯇ꯭ꯔꯅ ꯃꯥꯒꯤ ꯅꯨꯡ ꯑꯗꯨ ꯌꯦꯡꯂꯨꯕꯗ ꯕ꯭ꯂꯨ ꯃꯆꯨ ꯑꯁꯤ ꯎꯗꯨꯅ ꯂꯩꯔꯝꯂꯦ ꯃꯁꯤ ꯇꯥꯕꯁꯤꯅꯤ ꯕꯤꯔꯒ ꯆꯠꯀꯗꯧꯔꯤꯕꯁꯦ ꯑꯗꯨꯒ ꯇꯧꯔꯤꯕ ꯑꯁꯤ ꯕꯤꯔꯅ ꯇꯧꯒꯦ ꯍꯥꯏꯅ ꯇꯧꯔꯤꯕꯅꯤ ꯔꯣꯀꯤꯅ ꯄꯕꯤꯇ꯭ꯔꯗ ꯋꯥ ꯍꯥꯏꯒꯦ ꯇꯧꯕꯗ ꯕꯤꯔꯅ ꯂꯥꯏꯕꯛꯅ ꯇꯝꯗꯨꯅ ꯆꯠꯀꯗꯧꯔꯤꯕ ꯑꯗꯣ ꯈꯟꯈ꯭ꯔꯦ ꯑꯗꯨꯅ ꯑꯩꯒ ꯄꯕꯤꯇ꯭ꯔꯒ ꯄꯨꯟꯅ ꯆꯠꯂꯅꯤ ꯍꯥꯏꯔꯤ ꯔꯣꯀꯤꯅ ꯅꯠꯇꯦ ꯈꯨꯗꯣꯡꯊꯤꯕ ꯇꯥꯒꯗꯧꯔꯕꯁꯨ ꯑꯩꯍꯥꯛ ꯑꯣꯏꯅ ꯆꯠꯄꯗ ꯌꯥꯏ ꯍꯥꯏꯔꯤ ꯄꯕꯤꯇ꯭ꯔꯅ ꯍꯧꯖꯤꯛꯇꯤ ꯆꯠꯅꯕꯒꯤ ꯈꯨꯗꯤꯡꯃꯛ ꯈꯟꯕ ꯂꯣꯏꯈ꯭ꯔꯕꯅꯤ ꯑꯗꯨꯅ ꯕꯤꯔꯒ ꯑꯩꯒ ꯆꯠꯀꯅꯤ ꯍꯥꯏꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯄꯕꯤꯇ꯭ꯔ ꯆꯠꯅꯕꯒꯤ ꯂꯣꯏꯁꯤꯜꯂꯤ ꯔꯣꯀꯤ ꯅꯨꯡꯉꯥꯏꯇꯅ ꯄꯕꯤꯇ꯭ꯔꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯤ ꯄꯕꯤꯇ꯭ꯔꯅ ꯑꯩ ꯈꯪꯉꯤ ꯑꯩꯅ ꯆꯠꯀꯗꯧꯔꯤꯕ ꯑꯁꯤꯗ ꯅꯍꯥꯛ ꯅꯨꯡꯉꯥꯏꯔꯣꯏ ꯍꯥꯏꯕ ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯈꯜꯂꯨꯅꯨ ꯑꯩ ꯏꯁꯥꯅ ꯏꯁꯥꯕꯨ ꯆꯦꯛꯁꯤꯟꯒꯅꯤ ꯑꯩ ꯀꯔꯤꯁꯨ ꯇꯧꯔꯣꯏ ꯍꯥꯏꯔꯤ ꯔꯣꯀꯤꯅ ꯅꯍꯥꯛꯅ ꯑꯩꯒꯤ ꯏꯅꯥꯛꯇꯒꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯒꯗꯕꯁꯦ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯋꯥꯖꯩ ꯅꯪꯕꯨ ꯀꯔꯝꯅ ꯆꯠꯂꯨ ꯍꯥꯏꯒꯗꯧꯔꯤꯕꯅꯣ ꯅꯍꯥꯛꯅ ꯈꯨꯗꯣꯡꯊꯤꯕ ꯃꯥꯌꯣꯛꯅꯕ ꯆꯠꯂꯤꯕ ꯑꯁꯤꯗ ꯑꯩ ꯅꯪꯒꯤꯗꯃꯛꯇ ꯈꯜꯂꯨꯔꯅꯨ ꯍꯥꯏꯔꯤꯔꯥ ꯍꯥꯟꯅꯗꯒꯤ ꯕꯤꯔ ꯑꯁꯦ ꯅꯪꯉꯣꯟꯗ ꯍꯩꯅꯗꯦ ꯍꯥꯏꯕ ꯈꯪꯂꯨꯔꯒ ꯑꯃꯨꯛꯀ ꯍꯦꯟꯅ ꯄꯥꯈꯠꯂꯤ ꯍꯥꯏꯔꯤ ꯄꯕꯤꯇ꯭ꯔꯅ ꯑꯗꯨꯕꯨ ꯕꯤꯔꯒꯤ ꯑꯐꯕ ꯑꯃꯅ ꯃꯍꯥꯛꯅ ꯃꯔꯥꯏꯕꯛ ꯂꯩꯕ ꯈꯛꯇ ꯈꯜꯂꯤꯕꯗꯨꯅꯤ ꯑꯩꯁꯨ ꯑꯩꯒꯤ ꯕ꯭ꯔꯖꯪꯕꯂꯤꯕꯨ ꯊꯥꯖꯩ ꯃꯍꯥꯛꯅ ꯑꯩꯕꯨ ꯅꯪꯒꯤ ꯅꯅꯥꯛꯇ ꯑꯃꯨꯛ ꯇꯦꯛꯇ ꯀꯥꯏꯗꯅ ꯍꯜꯂꯛꯍꯟꯒꯅꯤ ꯍꯥꯏꯔꯒ ꯆꯠꯂꯒꯦ ꯍꯥꯏꯔꯤ ꯃꯇꯝ ꯑꯗꯨꯗ ꯔꯣꯀꯤꯅ ꯄꯕꯤꯇ꯭ꯔꯗ ꯔꯣꯀꯤꯅ ꯍꯥꯟꯅ ꯄꯤꯁꯥꯁ ꯂꯣꯛꯇ ꯆꯠꯂꯝꯗꯥꯏꯗ ꯔꯣꯀꯤꯗ ꯄꯤꯈꯤꯕ ꯂꯣꯀꯦꯠ ꯑꯁꯤ ꯄꯨꯊꯣꯔꯛꯇꯨꯅ ꯍꯧꯖꯤꯛꯇꯤ ꯃꯇꯝ ꯂꯥꯛꯂꯦ ꯂꯣꯀꯦꯠ ꯑꯁꯤ ꯅꯪꯉꯣꯟꯗ ꯄꯤꯕꯒꯤ ꯂꯣꯀꯦꯠ ꯑꯁꯤ ꯑꯩꯕꯨ ꯉꯥꯛꯄꯤ ꯁꯦꯟꯕꯤꯅꯕꯒꯤꯗꯃꯛ ꯅꯍꯥꯛꯅ ꯄꯤꯈꯤꯕꯅꯤ ꯍꯧꯖꯤꯛꯇꯤ ꯃꯁꯤ ꯅꯪꯉꯣꯟꯗ ꯁꯤꯖꯤꯜꯂꯨ ꯍꯥꯏꯔꯒ ꯁꯤꯕꯤꯔꯤ ꯑꯗꯨꯒ ꯍꯥꯏꯔꯤ ꯈꯨꯗꯣꯡꯊꯤꯕ ꯇꯥꯔꯛꯀꯗꯧꯕ ꯃꯇꯝꯗ ꯃꯁꯤꯅ ꯅꯍꯥꯛꯄꯨ ꯉꯥꯛꯊꯣꯛꯄꯤꯒꯅꯤ ꯍꯥꯏꯔꯒ ꯀꯣꯜꯂꯤ ꯑꯁꯨꯝꯅ ꯍꯧꯖꯤꯛ ꯄꯕꯤꯇ꯭ꯔ ꯑꯁꯤ ꯔꯨꯝ ꯑꯁꯤꯗꯒꯤ ꯊꯣꯛꯈ꯭ꯔꯦ ꯁꯣꯝꯗꯅ ꯕꯤꯔ ꯑꯇꯤꯌꯥꯗ ꯒ꯭ꯔꯤꯟ ꯁ꯭ꯇꯥꯔ ꯇꯥꯔꯛꯂꯤꯕ ꯑꯁꯤ ꯎꯕꯒ ꯂꯥꯛꯂꯦꯗꯅ ꯒ꯭ꯔꯤꯟ ꯁ꯭ꯇꯥꯔ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯄ꯭ꯂꯥꯟ ꯑꯁꯤ ꯄꯥꯡꯊꯣꯛꯄ ꯍꯧꯔꯅꯤ ꯍꯥꯏꯅ ꯈꯜꯂꯤ ꯁꯣꯝꯗꯅ ꯔꯥꯅꯤ ꯑꯁꯤ ꯒ꯭ꯔꯤꯟ ꯁ꯭ꯇꯥꯔ ꯑꯁꯤ ꯎꯔꯒ ꯒ꯭ꯔꯤꯟ ꯁ꯭ꯇꯥꯔ ꯑꯁꯤ ꯑꯣꯏꯔꯤꯕꯅꯤ ꯃꯍꯥꯄꯤꯁꯥꯁ ꯑꯁꯤꯅ ꯉꯥꯏꯔꯤꯕꯁꯤ ꯉꯁꯤ ꯃꯍꯥꯄꯤꯁꯥꯁ ꯑꯁꯤꯅ ꯀꯔꯤꯒꯨꯝꯕ ꯑꯆꯧꯕ ꯑꯦꯇꯦꯛ ꯑꯃꯗꯤ ꯇꯧꯒꯗꯧꯔꯦ ꯃꯥꯕꯨ ꯊꯤꯡꯍꯧꯗ꯭ꯔꯕ ꯑꯩꯅ ꯈꯜꯂꯤꯕ ꯀꯌꯥ ꯑꯁꯤ ꯂꯣꯏꯅ ꯂꯣꯏꯔꯅꯤ ꯑꯩꯅ ꯄꯥꯝꯕ ꯈꯨꯗꯤꯡꯃꯛ ꯊꯨꯡꯕ ꯉꯝꯂꯔꯣꯏ ꯑꯗꯨꯅ ꯑꯩ ꯀꯔꯤꯒꯨꯝꯕ ꯑꯃ ꯇꯧꯗꯨꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯅꯥꯟꯊꯣꯛꯇꯕ ꯌꯥꯗꯕꯅꯤ ꯍꯥꯏꯅ ꯁꯣꯟꯖꯔꯤ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯃꯨꯚꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ ꯑꯩꯅ ꯃꯨꯚꯤ ꯑꯁꯤ ꯄꯥꯊꯣꯛꯄ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯑꯃꯗꯤ ꯆꯤꯊ ꯅꯥꯟꯗꯧꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯌꯨ ꯑꯗꯨꯒ ꯃꯌꯥꯝꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ ꯀꯃꯦꯟ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯀꯥꯎꯕꯤꯔꯝꯒꯅꯨ ꯍꯥꯏꯖꯔꯤ ꯐꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯃꯊꯪꯒꯤ ꯑꯦꯄꯤꯁꯣꯗꯇ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯉꯁꯤꯒꯤꯗꯤ ꯀꯥꯏꯅꯔꯁꯤ